Nambol kongkhamdagi kongkham premjit isinau mayam punama ke pham dang asidi wafam khajitang share taw jage ahambada ai wafam khajitang thamjai ge marui wafam marakta haijarake hairiba kongkham premjit se mahak ase hojik se sugi mateng dagi chatli aduga hojik aina wafam se pokhalakpagi maramdi aina inau sigi yumda sahi amagi mangda chasaruraga lupa lising mari manga khak angamba mateng pangjarui haidak langtak sana ba haina ado aina tanja sida pokhalakpagi wafam sidi ko inau sigi yumda ina chala mateng pangui haina mayamda haijaning banate kari go mayamda haijaning bo uning bo oiraga de ina matamdu de video thagalakani matamdu de video thagat khide ngasi aikhoi gi arambai tengol gi leiba tengoloi mayam amadi aikhoi gi arambai tengol gi bungi pa mayamna aikhoi gi inau premjit pu kaukhallaga ikai khunba utpasere asida aina asigi tanja se laujaraga ngasi inau premjit ki wafam se ina pukhalakpani maramdi asugumba video se share to biwaba asigumba hero se asi hero ne asengba hero edo asine ba machanupi ani yaujai imung manungda mahakna pusalaga sadori bani ado ngasi sehi ani hena khoi myam gi tamakta thauwai pamu da ngakhi imalai ba kange aikhoi gi iramdam kange maitai kange ijati kange yelomi kange ne chongdokpa athoba singdugi marakta yauriba aikhoi gi athoba thaunna phaba ngasi di imung manungda awat pana thanjala yaba asidi aikhoi myamna punjalaga mateng pangbam thokpara thoktrado myam khanbiwaba mayam punamakta haibanate amani khale video da changa ga comment pinaga jamna haipa saba engonda ka se haithu sanu hairapa yamna leyaba nakhoi deina haiga dabdi nakhoi na comment pinaga haipa saba gi mahuta asigumba kaya ama ngasi leiri aikhoi gi athoba kaya ama mayam gi matengi aduki matik darkar oiriaba imung manungda ngasi awat pana thanjale masanupi ani poi masanupi ani yaujai aikhoi gi premjit hariba inau sigi yumda ado mahakna sura noma imung mana pusalaga sadori baneba do ngasi di mahakna saisugi matengda ngasi di saisugi matengda leiribanina suba nomba chatrabanina imung manungda awat pana thanjalayaba aduna aina lamdam tamna leiraga su lapna leiraga su inau sina asumaina soe mana soibda su aduki matik soi aibada haksangi matong se asita natana haksang manungi saru do adu bawna toiraga saru thiba phangkide inau se aina yumda salaga mahaka unaruwa matamda mahakna lirakpa wari singdo tabda thamoi se kayaba ado haksang dagi nakan amarom-dagi unsa puthoga nakan amarom-dagi saru puthoga mafam duda melibani janglen saruda mai melibani nongmai maru mafam ma khatang pan banate mafam ani hum ni pali base asugumba athoba se asida akoina changa ga thauna phaba imung yupa singdoga mateng pangbiwa asugumba mafam sida ne ba akoina mateng pangdori bado kamen pirakpada haithu saraga haipa saraga kamen pina leiganu aba ngasi asugumba video se share tobiwa asugumba video se share chatyaba akhoi gi athoba ngasi asugumba film da leire aina asugumba video se di share tawdeba aina asi video se inau se soi aina tawada alapa mafam Assam dagi chatlaga Manipur gi Nambol hairiba mafam duda chatlaga Nambol kongkhamda inau gi yum thiuraga angam mateng khara pangba chatleba aduda haijaning badi tanja sida kamenda kasar Assam yamna hai adu hairakanu Assam hairakanu kasar hairakanu Manipur hairakanu maitai masa maitai haibai wafam da adu haibiu kangleipak ki wafam haibiu iramdam kanbagi wafam haibiu maitai masa amana sokpada maitai masa amagi thamoi da kari phawre abado adu haibiu Assam dagi laaga kasar dagi laaga Manipur gi adu haire adu mai gi oida pada wanga kanu aikhoi di ne Manipur gi kasin koya do adu loina chatlibani lansi hek haurakpadagi khamen loki thokiba thodok to adu gai hek haurabani aikhoi di lansi gi ne aina aikhoi angamba mateng pangjage ibung yu pasing na ngasi thauwai pamu damakhai gi iramdang gi tamakta ijati gi tamakta ibung yu pa mayam thoklei base asida akhoi angamba mateng khajitang osu pangjage ko maitai masa ama oina akhoi na poga maitai nupi ama oina poga aikhoi gi maitai athoba mayam sina thoklei basida akhoi angamba mateng ising glass ama ta oirasu ising chakho ama ta oisu akhoi mateng pange na khanbadagi akhoi tholapani numidang oisu akhoi bunker yona chaliba nupi ni Assam da leirasu nakhoi na comment piraga phamung manung da aphau sana leiraga ko adumaina tawrakanu aikhoi na asuma video kaya ama leiri ai upload tawde hairaga YouTube ta jamna content puthoe paisa pambra paisa da ngawra paisa pamdraga nang kari haina nathibong do sari geba yamna kari hairakani maitai masene yamna hunaroi siko paisa pamdaba kanam leiti atubu ngasi jo hauda
iramdamgi tamakta ni aina lupa lak mari manga puthoga aina tawriba mayam do iramdamgi tamakta ni aise yam leiba imung nate comment pidringai da laga aigi background ni ngaraw adubu ngasi aina leiriba phibam sida aigi ibung yupa mayam na aigi tamakta thauna phana chongdhoreiba ibung yupa mayam amane imagi tamakta isegi tamakta matam khudimakta aikhoi leiri aina hairiba mayam do karigino hekta hairakadra numidang da aikhoi na bunker da chatpado ibung yupa sing aikhoi na awa nungai wari sarakpado kukina nongmai kaptharaga maitei mayam gi mathakta landarakpa matamda ibung yupa sing na sara he na leiramba matamda aikhoi na angamba chak chakho matang oiso khoi na mapamda yohalubado adugi ibung yupa sing duna mamitagi mapi taraga ise gi tamakta aikhoi leiri ko ima gi tamakta aikhoi leiri ko haira ieba aduna nakhoina afau sabagi mahuta aikhoi gi athoba mayam ama ngasi mayam gi mateng mathau tari adu mafam sing duwa chalaga mateng pangjalu aikhoi na asam da leiraga su ibung yupa sing na khun ngaiba mafam sing da chalaga mafam khudimakta chattaba mafam leiramoi nupi ama oiraga su khangaba adu khangaga comment tawro kasardagi nangna haipa sare asamdagi nangna haipa sare bawado amuk ka tawrakanu haibo afam je si haijage nakhoi gi bet comment mayam do ai mawa lobide adu oiraga su karino mina nganga ibse karino mina toribse asi khalu aduga amuka tanjase da haijaga dabadi aduga amuka aikhoi gi inaw premjina soye haina tabada aikhoi di asam da lerega su yamna thapna lerega su mafam dawna changsalaga khajitang oisu magi nongma khaki sana ba hidak guli ama khatangi oresu aikhoi mateng pangba chari lupa lising mari manga dana hidak guli amadi phangani na ko adu khatangi oresu aikhoi mateng pangba chalo aikhoi myam gi tamakta ne chongdoga ngasi sokna tana leiba duda angama mateng khajitang pangba ngamba ase thamoi de kyam nungai ba phawri ba do matam duga khangani ba aduna amuka tanjasi da haijaga dabadi aina mateng pambagi video thagalakpa singdugi marakta video mayam ama le aina mateng pangiba mafam thagataba maramdi aina thagaliba khara dudi aikhoi gi athaubana thawaina pontha oikibada mathom mangam pangthokpa chatpa amadi aikhoi khunga ko ibung pasingna kuki singna landarakpada chingkhong singya da leiba ibung pasing unaba chatpagi aikhoi khunga ko singna mateng pangma chatpagi video khara thagacharakpa adugumba khara di thagatli ko aduga video kayama leire aina thagataba aikhoi gi thauna phabi ibung pasing unaba chatpa mateng pambagi video kayama lei thagataba aduna mayamna paisa pambagi tamakta content thibagi tamakta adungba wathi warem tobira paisa pamdaba kanam leite adubu aina lan hek horokpadagi mateng pangkhiba singdo ima leibaki tamakta khalla mateng pangmani ngasi aina mateng pangkhena mayamda amukamuk aina hairaga adu wado nauna puthokpagi darkar su tade adubu tanjasi ai haida jadabagi haijabani aina ithau leitaba nate aina lupa lak manga taruk iramdamgi tamakta haina puthoga igi saving thugairaga adu tanatana olaktabadagi mayamdagi bikha niraga mayamdagi mateng niraga aina khunga pasingi mateng pangba chalibado iramdamgi tamakta ijatigi tamaktani aduna bet comment pibagi mahuta maitei ama oina kari tobam thui hebado adu khandaraga aikhoi apunbo oina iramdam kanbada saruk yaminasi aikhoi athauba singi awat apada kari noi do yengsen minase ba haiba wafam se asi haijage Hindi da nganga ene Hindi da tawrakano maitai oiraga karigi Hindi da nganga ino hairakpa khara ma adu kok se khara khandabi waba ko maitai oiraga so maitai aikhoi khakta khangna leiraga ta yadaba wafam kaya ma sulai aduna Hindi ngangdaba yadaba matang khara sulai adu matamdo Hindi ngangmane jam Hindi heiba sajaninge Hindi jam ngangjaninge aikhoi mayang marakta leirasu ko maitai gi inat maitai lining lai son chatliba adugumba nupi ni aikhoida mayangi sajat chaninge adugumba wahi wata so torokano nangi imung manungda adugumba sajat chatlamngani adur nangso adugumba sajat chatki adugumui wanga ngangak pane apase wa se asi haige aduna tanjasi da haige dabadi nambol gi leiba aikhoigi inaw premjit to nambol kongkham da leiba kongkham premjit gi yumda chalaga pikliba magi masa nupi dugi kari awat apa leiri inaw dugi yumda kari awat apa leiri inaw se kari hitak langtak sari ebado aduda onjan view asi video se share to view aba aina hujik tanjasi da akhoi gi inaw gi wafam pukhalai ba se ngarang nongma pan bada akhoi arambai tengol ibung yupa aisinaw mayam amana akhoi gi inaw premjit pu ikai khumna ba utpa duga tanjasi da aina inaw si wafam se pukhacharak pani aina inaw gi yumda salaga mateng pangui habegi uchaning ba taragadi matam du da ina video me ange famda upload to rakane ba tanjasi da khara manam comment to tin nang na mateng pangure na si haira iraina
अदो अइना मतेंग पांगोरेना हाइबा नते अइना मतेंग पांगोयना मयामनो उदिंगबा तारगदि मतमदुदेना वीडियो थागलकनी अदुगा अमुक तंजासिदा हाइगदबदि अइना अखोय खुनगाको इबुं बासिंगदा मतेंग पांगगी वीडियो मतेंग पांगखिबगी वीडियो थागलिबा मतमदो अदुना करिगिनो हाइबा मतमदा कुकी सिंगना अखोयदा लांदारकपा मतमदा अखोय इबुं इपासिंगना वाना लेरिबा मफमसिंगदो अदुदा नुपी अइना भौ चटलबदि लेरिबा कमेंदा अफाव सारेबा नखोयसुने सत्नबा हाइना वीडियो दो थागलैबा नमित नमाइदो खरा पांगनबा हाइना खंगबा रिलीफ केमदा अवाबा मयाम अमा लेरिको अमदि अखोय नारीबा इबुं युपा नारकपा जेक्लकपा असोकपा मयाम अमा ले उत्पा यादबा मयाम अमा लेबा अदुगुम कया कया के मफमदसु अंगम मतेंग खर तोइसु पांगी बनियाबा अद मतेंग पांगी ने मयाम दो उत्तोरी नतेबा अइना मफम चलेना उत्पा याबा खरा तने उलिसे उत्पा यादबा खरा मदि उत्तेबा कइनो उदिंगदबा नुंगाइतबा असोक अपन कयादो पुनमक्तु लोइना उत्कद्राबा नसाना खंदोबा अफाव सारगा मोबाइल दो ओटलगा कमेंट पीना लेबगी महुत्ता मफम दो कोई चलगा करंबा इबुंग युपा सोक्तना लेरी इबुंग युपासिंग असि करी वाटलेबदो थिजल्लु ngasi ai mit layang diri ai gi mit soktuna leiri khangaba ngasi ai mit layang adaba ai gi changadaba senpham dona ibung yupa singi akhoi khunga pa ichinau singi awat apa da khajitang osu saruk yajage haina iramdam kanbada saruk yajage yekna bana asuk yamna lalong tobraga maitai gi mathakta landara iba yelomi singi mathakta landara iba asigi matam sida aina muk mit layang basalo mit operation tausan bataro karingumba aina mit operation tauduna mit se hangdu pa yadadana नुमित तरा मंगानी लेबा तारो अदुइदि सोंदा इरम नमना करिगोम तौरेदि ए चनिंगादि करामाय चटकने बि वाखंदा अमदि हुजिक पैसागे अवाट पा लेबदगे ए मिट लायंगदा दनु लेरियाबा अदुना कमेंट पिबा मतमदा खंदाबिरो थमोय सोपा कमेंट तौबिरकन वाय वफमसे असि हाइजगे को दुगा तंजासिदा मुका हाइगदबदि अखोय आरामबाय तेंगोलगी लेरिबा इचिनाव थौना फबा मयाम अमबु मतम खुदिमक्ता इबिदो पाखंगमना थौजानबिबो ओइसनु अमदि ngasi aina haijariba wafamse video se karma video share tawni karma video share tawroi asi video se di share tawraga mayam punam ge famda yohollaga akhoi ibung yupasing ge asumaina soena adu edi akhoi kari tawsige akhoi ne kari thodang lokhasige asuk mai afabada khanasi abako bet comment piraga nakhoi da kari kanai aduga aina ngasi tawriba sida bet comment pirak na ba kari wari legiaba करी वारी लेगे बेट कमेंट पिरकनबा आई फी मचेत सेटलगा रील सेमीरा नत्रगना अइना अतोपा निपागा नत्रगना अइना यामना येंगबा नुंगाइतबा निपासिंगा अमदि ले हेंगो काबा अदुगमा वीडियो थागलकपर करिगिनबा एंगोना बेट कमेंट तौदरिबसे अइना करी सोइखिबगिनबा एंगोना बेट कमेंट तौरक्तोरिबसे अइबुदि यामना सपोर्ट तौबि यामना नुंसीबि इबुंग युपा इमा अमदि लेरिबा इरमदमगी इचनाव मयाम तनतना मफम लेबा मयाम पुरमंगना इबु यामना नुंसीबि यामना सपोर्ट तौबियाबा अदुना सो इना ngasi लोइना ngamiबने इबुंग युपासिंगना इबु मतेंग तौबि इबुंग युपासिंगना इबु सपोर्ट तौबि इबुंग युपासिंगना इबु लंबी ताकबि इमा मयामना इबु लमजिंगबि इमा मयामना असि तौगदमनि ताकपदि नुंसीरबा एगी इबुंग युपा इमा इचनाव मयाम अमना इबु सपोर्ट तौरगा एगी गाइड तौरगा अइना ngasi असि पुरमक ngambनेबा अदुना नोखोय अमनि खक बेट कमेंट पिरागा अइंगोंदा 1% फावबा अइंगोंदा नखोइना सोगन बंगमोय वफमसे असि हाइगे अइदि ngasi कुकी ना मैतेगी मथक्ता लांदारा इबसे लान लोइद्रि फाव कुकी गी मायोक्ता वा nganगनि कुकी गी मायोक्ता वा ngangbदा साउनिंगबा नखोइ साउजौ असि अइ करिसु मवा लोबिदे वफमसे असि हाइजगे नखोइ कुंबा बेट कमेंट पिरेइबा नखोइ अमनि दो अइना मवा लोदे वफमसे असि हाइगे को मतम खुदिमक्ता अइगी तमक्ता अइगी इबुंग युपा मयाम अमा पामोम तिंगदुना लेरी मतम खुदिमक्ता अइगी तमक्ता इमा मयाम अमा अइगी तमक्ता लेपीदुना लेरी इसिनाव मयाम अमा अइगी तमक्ता लेरी अदुना नखोइ अमनि सिदि अइना मवा लौदे अइना लानखिबसु लैते मियोइबनी लानदबा ngamde kanamasuko adubu ngakpiba ngamdaba aranbaido ngasi jo phawda aina tawkhiba leite aduga iramnamgi tamakta wafam thambada nungaitaba nakhoi amani di aina mawalo de wafam se si haijege kukina sanariba lalong mayam kukina oida padaba semjan sajanba wafam kaya mama media da thangaliba mayam do adu mayam da hana yengbiu ko aduga tanjasida muka haijagadabadi aingonda hindi da haipa saraga video semakanu hayakpa nakhoi dei haijagadabadi hindi da haipa saraga video semba natte kuki singna
ओइदा पादबा नेशनल मीडिया दा क्यामो यामना थांगले बसे नखोय उदबरा मैते एखोय खक्तना खंगना लेरगा अतोपा लेरिबा मालेमदा लेरिबा मी मयाम सिदा खंगंगदबा वारीसिना एखोय मैते रोना ngangaga यागद्रा असुगुम्बा वाफम कयाम अमा लेरियाबा अदुना हिंदी दा हाइपा साबिगन वना हाइरिबा नखोयदो कोकसे खतंगदंग खंदाबा तंबिउ खतंगदंग खंदाबा तंबिउ एखोय मयांग मरक्ता लेरगासु मैते यमगी साजत लिचत यामना मुन्ना खंगागा मैते यमगी लाइनिंग लाइसन मैते गी इनात कल्लगा लेरिबा अदुगुम्बा मैते नुपीनी एखोयसे खंगाबा अदुना बो ngasi इरमदमना अवाना तारपा मतमदा असमदा लापना लेरगासु लेइबा ngamdabadagi manipur yona chelaga thamada anirak ahumrak flight ta hangaranda tawribase nakhoi gi nakhaudagi pirakpa paisana flight ta hangaranda tawkiba nate base asi khangu iramdam gi tamakte ibung yu ba thokleiba mayam dugi awa nungai bada khasitang saruk jarage ibung yu pa sing dura ngasi sara helaga akhoi mayam gi tamakta chingkhong da leiriba singdo unaba chatluge angamba khasitang osu ising chakhong ma tang osu sak chakhong ma tang osu mateng pangjaruge na mafam da chacharubani khangaba nakhoi de aina explain to wai darkar su ta de nakhoi de aina ibung yu passing amuk chapada ibung yu passing mafam manga taruk unaba chatpada ai kari tawrumya bado nakhoi de haidoi nate aina video thagat pa yaba video khara thagali video khara thagate ado punamak to nakhoi de ina haidona leidoi nate asi wase haijage ado ichinaw ma'am aina haigadabadi haujik se wathi ngangna ningba wathi jamna pamba kamenda sanga ga haipa saba khara ma leiri punamakti nate ko punamakta haijama nate meyam warobi ganu amani khal leireba amani khak sigane oina hainingi base adumaina tawdori sarupudi aina ngasi video semesida nakoina bet comment tawdori base nakoi gi mitna ba thabak kari tawkhigeba asina ina hangningi se nakoi gi mitna ba thabak kari tawkhigeba ibimu pasinge mateng pangwase nakoi mitna braba Kukina sanariba lalong mayam sigi matang da phongdo pose na khoi na mit na baraba kari gino na khoi na bet comment taw dori base adugi mahuta haujik athauwa mayam amana amadi thawai na pon thawai khraba athauwa singdugi yum da amadi hujik sok na leiriba hujik aikhoi mayam gi mateng darkar tariba mafam singdo thijalaga thiraga humma mafam singdo satlaga mateng pangbiwaba khangaba asi wase haigeba bamdia da su bamdia da sungasi ima pabung leiri imung dunga ni pa ama khata pokhi bani adu sungasi ekhoi myam gi tamak tane thawai tha khar bani adu ko mafam singdo chatluwa ba aduna wa yam na ngang haning de ko wa jam ngang halakkan wai mafam se asi haijage pari mom chine sibu yengbiri ba mayam punang pui kai khum najari ichino mayam warobi ga no ngasi myang ye pham da khajitang wafam khatang thamjage hoji mafam myam ama leiri ekhoi myam na mateng pangada ba tanjasi da hajaga dabadi bet comment pireba miwe mani khaleiri bet comment pibagi mahuta akhoi ibung yupa soktuna leiriba amadi thawaina pon thawai khraba athauba yum mayam ama leiri mama masata leijaba masani pa ama ta pokjaba leikhidare thawaina pon thawai khra adu yum singda awat pana thalibani adu singdu ko satlaga mateng pambiu aina mateng pambagi video thagataba mayam ama lei khudam moina nambol dagi Hairiba Premjit Enou sigi yumda aina mateng pang basalu bagi video mayam da thagat kide aduda mayam na hai content jam pambi ni paisa da jam ngau braina paisa da ngau ba taragadi aina isa gi khawdagi sen puthoga iramdam gi tamakta haina imung manung gi ai gi thabak asin akom mayam ma langsiaga isa lai tambal langsiaga yum gi thabak kaya ma langsiaga manipur da hanjen na tham da anirak ahumrak flight da chathok sin tawdo tawroi adu khangaga wa ngangu haibo famse asi haijage do mayam punamakta haijaba nate mayam na aibu yamna support tawbi ibungi pasina matam khudimakta aigi tamakta pamom tingdopi imagi tamakta nasa aikhoi leiri isegi tamakta nabung no pa mayam ma leiri isegi matam khudimakta nabung no pa nasa mayam ma leiri se kawbi gano haiba ibungi pa mayam ma lei kari gino do numidang da bhauna aikhoi di nupi reso bangkar yona sangsan ba nupi ni ko adu noi khangu asi wafam se haijage ado ichinaw mem wafam khajitang thamjage Enou Premjit sigi matang da ado ene ngasi Enou Premjit sigi matang da haigalei basitu haijari basisu tanja se nahan nungma panbada arambai tengoli ichinaw mem amana Enou Premjit pu kawraga ikai khomna ba utkhi basida tanja sida aisu asigi tanja se lawjaraga aisu Enou Premjit ki yumda sasauraga angamba lupa lising anihum lupa lising mari manga mateng pangjarui hidak langthak sabada khajitang osu saruk yazage aina Enou dugi Karma Pibam da lady bano kamai to hang basalueba. Adumaina mapam do sangzalaga hang basapioba adugi video do tagat kidiaba.
asung bawa pam mayam ama lady ko isinau mayam nungaite isinau mayam ngasi di video se matang se ga loi senjarage haija ga dabadi wafam mayam ama lei nungaita ba bet comment piri aina warau za bana chade haining amina haija sanu ai adu ma mayam na mawa laude adu erega su mihoi banina thamoi pali banina nungai rakta ba yauri ko aina tori basi iranai na te ko asi iranai gumna engonda bet comment pisalai ba amadi wahi wata phajada ba isalaibe mayam do adu nungai jade ba wafam je asi haijage adu bu hauzik leiba isinau mayam sina aibu yamna nusibi ima mayam amana aibu yamna thauna pangal happy ima mayam na matam khudi makta aibu lamjingbi lambi kaya ama takpi bu ipa sing aibu matam khudi makta support to bi amadi leiba ireisa mayam pon maksu yamna nusibi ko tanja si dena haijaga dabadi aina ngasi thamjaki wa pham sida soiran yaw kheba kya lerega sungakpi waina khwai mayam pun maki mafam da pari mom channel la ikok nonjari amuka haijage mafam mayam ama leiri aikhoi gi ibung yupa athauba mayam amagi yum mayam ama leiri akhoi na mateng panggadaba ngasi su aikhoi mayam gi mateng aduki matik darkar tari bani kari gino aibada yum duga nipa ma tang poksai athauba gi mingthon lawraga thawaina pon thawai gare subi na ba nombi na ba leitre awat pana thalle adu mo pham jingdo ngamagadi khaji tang osu mateng pangbiyo ba amadi huji kuki singna landara ko matamda sok to na pannu leiri ma pham ibung yupa mayam ama leiri adu mo yum singdo sala mateng pangbiyo ba aikhoi na su video mayam ama le mayam yo pham da thagat taba khara ma khata ni khoina thagat lido asung wa pham kaya ama lei ko adu asita nate barma zauna aikhoi na angama mateng khaji tang osu pangjari bani mayam na suina khangam ngani ko mayam ngi mateng dagi pang mangam bani jiri romda isininaw soe isininaw hauzik aruba phiam da leire adusu angama mateng pang aduguma video kaya ama le akoina thagataba asingba wafam kaya ama le asi haijage aduna ngasi pari mom channel na tawjarbi su mayam ngi mateng da gini adubu haijaga dabadi pari mom channel na mitna ba thabak kari tawkhige pari mom channel na ngasi jo bawda thagaleba video singsida bet comment pirakadaba video yaw khibrai base asi wahang amoina hangjage ko adu isinau mayam ngasi gi diloi sanjarage video siga soiran yaw khiba kya lerega su ngakpi waina pari mom channel amukasu mayam punen kem pham dei kok non jari kangle pak na yai fare ibudo pakhang mana yai fare